ꯁꯅꯔꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯒ ꯄꯨꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯁꯅꯔꯦꯝꯕꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯀꯩꯁꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯀꯦꯜꯚꯤꯟꯅ ꯆꯤꯡꯁꯤꯟꯕꯗ ꯀꯣꯝꯂꯤ ꯀꯣꯝꯂꯤ ꯄꯨꯜꯂꯤꯕ ꯁꯅꯔꯦꯝꯕꯤꯒꯤ ꯁꯨꯝꯕꯨꯜꯗꯨꯅ ꯊꯣꯛꯇꯨꯅ ꯉꯧꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯆꯣꯏꯆꯥꯏꯅꯅ ꯇꯥꯔꯤ꯫ ꯁꯖꯤ ꯃꯤꯇꯥꯒꯨ ꯉꯝꯖꯕꯤ ꯃꯤꯂꯨ ꯑꯅꯤꯗꯨꯅꯁꯨ ꯇꯊꯛ ꯇꯊꯛ ꯌꯦꯡꯖꯔꯤ ꯃꯐꯝ ꯃꯇꯝ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕ ꯂꯝꯍꯦꯜꯂꯕ ꯅꯨꯄꯥ ꯑꯗꯨꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥ ꯇꯟꯖꯥ ꯈꯪꯗꯕꯒꯤ ꯃꯆꯥꯅꯤ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨꯁꯨ ꯀꯞꯂꯛꯏ꯫ ꯁꯅꯔꯦꯝꯕꯤꯒ ꯀꯦꯜꯚꯤꯟꯒꯁꯨ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯅꯩ꯫ ꯁꯅꯔꯦꯝꯕꯤꯅ ꯑꯉꯥꯡꯗꯨ ꯀꯞꯄꯗꯨ ꯀꯞꯇꯅꯕ ꯊꯦꯝꯂꯤ꯫ ꯀꯦꯜꯚꯤꯟꯗꯤ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ "ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦ, ꯇꯟꯖꯥ ꯑꯃ ꯏꯈꯪ ꯈꯪꯗꯦ꯫ ꯑꯩꯅ ꯁꯣꯝꯗ ꯃꯃꯥꯁꯤ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯑꯒ ꯑꯩꯗ ꯇꯨꯝꯖꯍꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯕꯅꯤ ꯁꯅꯔꯦꯝꯕꯤꯅ "ꯑꯉꯥꯡꯁꯤ ꯂꯧꯍꯧꯔꯣ, ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ, ꯀꯞꯄꯁꯨ ꯊꯦꯝꯍꯧꯔꯣ" ꯊꯥꯡꯒꯦ ꯈꯜꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯗꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨꯁꯨ ꯁꯨꯛꯆꯤꯟꯅꯗꯨꯅ "ꯀꯔꯤꯕ ꯑꯃꯨꯛꯀ ꯍꯥꯏꯔꯣ? ꯉꯁꯤꯅꯦ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤ ꯆꯩ ꯆꯥꯅꯤꯀꯣ, ꯅꯆꯥꯗꯣ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨ ꯂꯥꯎ." ꯁꯅꯔꯦꯝꯕꯤ ꯉꯛꯅ "ꯑꯆꯥ, ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯁꯤꯗꯤ? ꯑꯆꯥꯒ ꯅꯠꯇꯦ, ꯂꯥꯎ." ꯁꯅꯔꯦꯝꯕꯤ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯂꯥꯎ ꯌꯥꯔꯦ, ꯌꯦꯡꯂꯒ ꯂꯩꯔꯅꯨ, ꯈꯨꯗꯥꯡꯒ ꯁꯤꯊꯗ꯭ꯔꯣ ꯅꯪꯕꯣ? ꯃꯈꯨꯠ ꯈꯨꯗꯥꯡꯁꯤ ꯄꯥꯏꯔꯒ ꯆꯤꯡꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯃꯁꯤ ꯅꯨꯄꯤ ꯃꯆꯥꯁꯦ." "ꯍꯦ, ꯈꯨꯗꯥꯡꯒꯗꯤ ꯄꯥꯏꯅꯒꯨꯝꯁꯤꯗ." ꯀꯦꯜꯚꯤꯟ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯗꯨꯅ "ꯑꯩꯅ ꯄꯥꯏꯅꯕꯅꯦ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ." ꯁꯅꯔꯦꯝꯕꯤꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ? ꯏꯆꯦꯗ ꯐꯖꯅ ꯄꯥꯏꯕ ꯐꯪꯍꯧꯗ꯭ꯔꯕ? ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯅ ꯊꯝꯖꯤꯟꯈ꯭ꯔꯕ ꯂꯃꯥꯏ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯥꯡꯗꯣꯛꯇꯨꯅ ꯑꯅꯧꯕ ꯆꯩꯅꯥ ꯑꯃꯁꯨ ꯄꯤꯔꯤ꯫ ꯁꯅꯔꯦꯝꯕꯤꯗꯤ ꯃꯣꯡ ꯍꯥꯗꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯆꯥꯕꯨ ꯄꯣꯝꯗꯨꯅ꯫ ꯀꯦꯜꯚꯤꯟꯗꯤ ꯁꯅꯔꯦꯝꯕꯤꯅ ꯃꯤꯈꯨꯕꯤꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ "ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯥꯏꯔꯕꯅꯣ? ꯉꯁꯥꯏꯈꯩ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯒ ꯆꯥꯛ ꯆꯥꯔꯛꯂꯕ ꯍꯪꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯐꯃꯨꯡꯗ ꯇꯞꯅ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯇꯥꯃꯣ, ꯇꯥꯃꯣ, ꯇꯥꯕ꯭ꯔꯣ? ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯔꯣꯏꯒꯦ." "ꯀꯩꯁꯨ ꯈꯟꯗꯦꯗ, ꯇꯨꯝꯖꯔꯣ, ꯆꯠꯂꯣ, ꯑꯉꯥꯡꯁꯤꯡ ꯋꯥꯔꯅꯤ." "ꯇꯥꯃꯣ ꯁꯥꯎꯔꯤꯗꯨꯗꯤ, ꯁꯥꯎꯕ ꯐꯔꯣ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡꯗ ꯍꯥꯏꯔꯣꯏ." "ꯁꯥꯎꯗꯦꯁꯦ, ꯇꯨꯝꯅꯕ ꯇꯧꯔꯣ, ꯄꯨꯡꯁꯨ ꯊꯦꯡꯂꯦ, ꯋꯥꯔꯅꯤ." ꯁꯅꯔꯦꯝꯕꯤ ꯊꯧꯁꯥꯗꯅ "ꯌꯥꯔꯣꯏ, ꯇꯨꯝꯃꯣꯏ, ꯊꯦꯡꯗꯦ ꯄꯨꯡꯁꯨ, ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯃꯛꯇꯗ ꯁꯨꯝ ꯋꯥꯔꯧꯔꯒ ꯂꯩ." ꯀꯦꯜꯚꯤꯟ ꯅꯣꯛꯅꯤꯡꯗꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯏ꯫ "ꯁꯥꯎꯕꯁꯨ ꯍꯩꯖꯗꯦ, ꯋꯥꯔꯧꯕꯁꯨ ꯍꯩꯖꯗꯦ." ꯑꯗꯨꯅ ꯂꯣꯏꯔꯕꯣ? "ꯂꯣꯏꯔꯦ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛꯑꯣ ꯍꯥꯏꯅꯣ?" ꯁꯅꯔꯦꯝꯕꯤ ꯇꯨꯝꯅꯤꯡꯕꯗꯨ ꯈꯥꯡꯕꯗ ꯃꯄꯤ ꯇꯥꯔꯛꯄꯗꯨ ꯎꯔꯗꯨꯅ "ꯇꯨꯝꯃꯨ ꯊꯦꯡꯉꯦ, ꯄꯨꯡꯁꯦ ꯌꯦꯡꯉꯣ, ꯑꯍꯤꯡ ꯂꯥꯟꯈ꯭ꯔꯕꯅꯦ." "ꯑꯩꯅꯔꯣ ꯃꯆꯥꯁꯦ ꯇꯨꯃꯤꯟꯅꯧ ꯍꯥꯏꯔꯒ?" "ꯇꯨꯝꯃꯨꯔꯣ ꯁꯤꯗ" ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ꯫ ꯁꯅꯔꯦꯝꯕꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯇꯨꯝꯖꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯉꯁꯤ ꯀꯦꯜꯚꯤꯟꯅ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯂꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯉꯥꯡꯗꯨ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ "ꯉꯥꯏꯈꯣꯅꯦ, ꯀꯥꯏꯗꯅꯣ ꯑꯍꯤꯡꯁꯤꯗ?" ꯁꯅꯔꯦꯝꯕꯤ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ "ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯛꯅꯕꯤꯔꯅꯨ, ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛꯁꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯈꯛ ꯍꯥꯏꯕꯤꯌꯨ." "ꯂꯥꯎ, ꯑꯍꯤꯡꯁꯤꯗ ꯏꯃꯥ ꯍꯣꯏ ꯇꯥꯔꯒ ꯐꯖꯗꯦ, ꯇꯨꯝꯃꯨ ꯂꯥꯎ, ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ." "ꯇꯨꯝꯕꯤꯔꯨꯔꯣ ꯊꯦꯡꯉꯤ, ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯇꯨꯝꯕ ꯁꯣꯐꯥꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯀꯦꯜꯚꯤꯟ ꯅꯨꯡꯉꯥꯏꯇꯅ ꯈꯜꯂꯤ꯫ "ꯆꯨꯝꯃꯦ, ꯑꯩꯅ ꯂꯥꯟꯕꯅꯤ, ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯂꯝ ꯂꯥꯟꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ? ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯈꯟꯕ ꯇꯥꯕꯅꯤ, ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯅꯤ ꯍꯥꯏꯕ." ꯅꯨꯡꯉꯥꯏ
ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯀꯦꯜꯚꯤꯟ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯐꯩꯖꯨꯞ ꯁꯨꯞꯄꯤꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯃꯥꯕꯨꯅ ꯃꯈꯥꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯇꯝꯐꯥ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯕꯣꯏꯅꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯕꯣꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯆꯦ ꯁꯅꯥꯔꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯗꯣꯏꯅꯤ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯆꯠꯂꯨꯁꯤ꯫ ꯕꯣꯏꯅꯥꯎ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯕꯣꯛ ꯑꯩ ꯂꯩꯍꯧꯔꯒꯦ, ꯌꯨꯝ ꯁꯪꯂꯝꯒꯦ, ꯏꯃꯥ ꯍꯣꯏꯁꯨ ꯗꯣꯛꯇꯔꯗ ꯂꯩꯕ꯫ ꯃꯥꯂꯪꯕꯁꯨ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅ ꯏꯃꯥꯕꯣꯛꯇꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯕꯣꯏꯅꯥꯎꯅ ꯆꯦ ꯁꯅꯥ ꯍꯣꯏꯗ ꯆꯠꯇꯣꯏꯕ꯫ ꯃꯥꯂꯪꯕ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯕꯣꯛ ꯑꯁꯤꯁꯦ ꯉꯥꯎꯔꯕ ꯈꯪꯗꯦ, ꯆꯦ ꯁꯅꯥ ꯄꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯇꯝꯐꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ꯫ ꯕꯣꯏꯅꯥꯎ ꯅꯣꯏ ꯇꯥꯇꯣꯟꯅꯅꯦ ꯅꯣꯏꯒꯤ ꯏꯇꯩꯃ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯆꯦ ꯁꯅꯥ ꯄꯜꯂꯨꯔꯅꯨꯀꯣ꯫ ꯕꯣꯏꯅꯥꯎꯗꯤ ꯈꯪꯗꯕꯅ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯇꯝꯐꯥ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯅꯪ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯣꯟꯅ ꯆꯠꯂꯣꯀꯣ, ꯅꯆꯦ ꯍꯣꯏ ꯍꯜꯂꯛꯑꯒ꯫ ꯍꯣꯏ ꯃꯥꯕꯣꯛ꯫ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯅꯣꯏ ꯇꯥꯇꯣꯟꯁꯦ ꯏꯝꯐꯥꯜꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯃꯥꯕꯣꯛꯁꯨ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯀꯗꯣꯏꯔꯥ? ꯍꯣꯏ ꯅꯆꯦꯒꯤꯗ ꯆꯪꯂꯝꯂꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯧꯔꯨꯗꯣꯏꯅꯤ꯫ ꯏꯃꯥꯕꯣꯛ ꯊꯣꯛꯑꯦꯀꯣ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ꯫ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯑꯕꯤꯖꯤꯠꯅ ꯃꯥꯌꯣꯜꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯁꯧ ꯇꯧꯔꯤ꯫ ꯅꯪ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ? ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯂꯥ ꯅꯪꯒꯤꯁꯦ? ꯃꯥꯌꯣꯜꯁꯅꯥ ꯄꯥꯈꯠꯅ ꯏꯃꯥ ꯇꯥꯅꯤ ꯍꯥꯏꯕꯅꯤ, ꯆꯠꯂꯨ, ꯃꯤ ꯃꯌꯥꯝꯁꯨ ꯂꯩ꯫ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ, ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯗꯤ ꯃꯤꯅ ꯑꯗꯨꯝ ꯃꯥꯟꯈ꯭ꯔꯅꯤ꯫ ꯃꯥꯟꯕ ꯃꯥꯟꯗꯕ ꯈꯪꯗꯦ, ꯆꯠꯂꯣ, ꯇꯥꯇꯣꯟ ꯑꯖꯤ ꯂꯥꯛꯑꯅꯤ꯫ ꯀꯩꯅꯣ ꯍꯥ? ꯍꯦꯛ ꯇꯧꯔ ꯇꯥꯇꯣꯟ ꯑꯖꯤ, ꯉꯁꯤꯅꯦ ꯆꯥꯎꯔꯛꯇꯅ ꯃꯤ ꯐꯨꯗꯔꯛꯀꯅꯤ꯫ ꯗꯣꯛꯇꯔꯁꯨ ꯃꯤ ꯐꯨꯕ ꯍꯩꯕ꯭ꯔꯣ? ꯀꯩꯅꯣ ꯍꯥ? ꯃꯣꯂꯤ ꯌꯥꯝ ꯉꯥꯡꯉꯤꯁꯦ? ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯃꯥꯌꯣꯜꯁꯅꯥ ꯄꯦꯔꯤ ꯇꯧꯔꯛꯏ꯫ ꯆꯠꯂꯣ ꯑꯝꯇ, ꯏꯃꯥ ꯃꯦꯀꯞ ꯊꯣꯛꯂꯛꯑꯅꯤꯌꯦ, ꯃꯤꯁꯨ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯦ꯫ ꯑꯕꯤꯖꯤꯠꯁꯨ ꯅꯥꯛ ꯌꯦꯛꯇ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ, ꯑꯃ ꯑꯅꯤꯈꯛꯁꯤꯕꯨ ꯀꯩꯗꯤ ꯀꯥꯏꯔꯤ? ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯣꯟꯊꯣꯔꯛꯄꯗ ꯀꯞꯂꯤ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯀꯩꯗꯧꯒꯦ ꯃꯥꯌꯣꯜꯁꯅꯥ ꯑꯃꯨꯛ? ꯁꯦ ꯍꯥꯏꯔꯛꯑꯣ, ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯐꯔꯦꯁꯦ, ꯑꯩ ꯆꯠꯂꯝꯃꯒꯦ, ꯅꯣꯏ ꯇꯥꯇꯣꯟ ꯑꯖꯤ ꯂꯥꯛꯑꯒ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯍꯥꯏꯔꯒ ꯐꯔꯦ, ꯑꯗꯨꯗꯤ ꯀꯞꯀꯅꯨꯀꯣ, ꯈꯖꯤꯛ ꯈꯛ ꯇꯧꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯁꯦꯡꯅ ꯐꯨꯔꯗꯤ ꯅꯪꯗꯤ꯫ ꯂꯩꯅꯝꯕꯤ ꯌꯥꯑꯣꯟꯕꯒꯤ ꯃꯁꯥꯗꯨ ꯈꯤꯇꯪ ꯂꯦꯡꯉꯛꯄꯅꯤ꯫ ꯆꯠꯂꯣ ꯌꯥꯔꯦꯕ꯫ ꯑꯕꯤꯖꯤꯠꯁꯨ ꯃꯤ ꯂꯩꯕꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯀꯥꯎꯕ ꯁꯥꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡꯅꯤ, ꯀꯦꯜꯚꯤꯟ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯄꯤꯅꯦꯅ ꯀꯥꯗ ꯆꯪꯂꯣꯏꯗꯕꯅꯤ, ꯃꯥꯅ ꯉꯝꯗꯅ ꯉꯔꯥꯡꯁꯨ ꯍꯦꯛ ꯇꯨꯝꯗꯕ, ꯑꯉꯥꯡꯁꯨ ꯏꯅꯥꯛꯇ ꯊꯝꯂꯝꯕ, ꯐꯩ ꯈꯪꯗꯦ ꯍꯣꯔꯦꯟꯗꯤ꯫ ꯏꯃꯥꯎ ꯀꯥꯏ ꯂꯩꯒꯦ ꯏꯃꯥ? ꯒꯥꯌꯇ꯭ꯔꯤꯁꯨ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ, ꯀꯣꯏ ꯂꯥꯎꯔꯤꯗꯣ? ꯂꯋꯥꯏ ꯂꯨꯇꯣꯟꯒ ꯁꯥꯠꯂꯦ ꯍꯥꯏꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯥꯅ ꯅꯥ ꯁꯤꯡꯕꯤꯗꯅ ꯃꯥꯅ ꯑꯣꯏꯅ ꯂꯥꯛꯏ, ꯂꯥꯛꯍꯟꯅꯤꯡꯕ ꯃꯤꯅ ꯂꯥꯛꯇꯦ꯫ ꯌꯥꯔꯦꯀꯣ ꯏꯕꯨꯡꯉꯣ ꯅꯪ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯏꯃꯧ ꯀꯧꯅꯤꯡꯂꯤꯗꯣ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥꯗ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ, ꯅꯃꯧꯗ ꯍꯥꯏꯒꯗꯕ ꯋꯥꯗꯨꯕꯣ? ꯍꯩ, ꯏꯀꯥꯏꯕꯅ ꯈꯪꯈꯤꯗ꯭ꯔꯦ, ꯅꯆꯥꯁꯤ ꯅꯥꯔꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ, ꯑꯗꯨꯒꯁꯨ ꯏꯃꯥꯕꯨ ꯀꯧꯔꯛꯂꯒ ꯉꯁꯥꯏꯅ ꯀꯧꯅꯤꯡꯂꯗꯤ ꯅꯇꯨꯗ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡꯗꯤ ꯀꯩ ꯅꯥꯏꯕ? ꯈꯪꯂꯣꯏ, ꯅꯪꯗꯤ ꯉꯔꯥꯡꯒꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯤꯕꯅꯤ, ꯑꯉꯥꯡ ꯄꯤꯁꯛꯁꯦ ꯅꯥꯕꯒꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯦꯅ꯫ ꯀꯗꯥꯏꯗꯒꯤ ꯍꯥꯏꯔꯅꯤ, ꯄꯨꯡ ꯀꯌꯥꯗꯕꯨ ꯍꯜꯂꯛꯀꯦ ꯅꯪꯕꯣ? ꯑꯩꯅ ꯏꯕꯦꯝꯃꯗꯁꯨ ꯏꯁꯨꯗꯣ ꯏꯕꯨꯡꯉꯣꯒ ꯇꯨꯝꯃꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯦꯜꯚꯤꯟ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒꯤꯔ ꯃꯥꯅ ꯉꯔꯥꯡ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤꯕꯗꯣ? ꯏꯕꯦꯝꯃ ꯀꯧꯔꯅꯨ, ꯏꯃꯥꯗ ꯍꯥꯏꯔꯣ, ꯀꯩꯅꯣ ꯍꯥꯏꯗꯧꯗꯣ?
ꯑꯉꯥꯡꯁꯦ ꯀꯧꯔꯒ ꯑꯃꯨꯛ ꯉꯥꯡꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯉꯥꯡꯂꯣꯏꯗ ꯏꯃꯥ, ꯑꯩꯕꯨ ꯌꯥꯝ ꯉꯥꯡꯒꯟꯕꯗꯧꯅ꯫ ꯍꯣꯏ ꯍꯣꯏ, ꯉꯥꯡꯗꯦ ꯑꯗꯨꯒꯤꯔ ꯑꯉꯥꯡꯁꯦ ꯉꯔꯥꯡꯁꯨ ꯀꯞꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯃꯤꯠꯀ ꯄꯣꯝꯂꯤꯕꯁꯦ? ꯀꯦꯜꯕꯤꯟ ꯃꯃꯥꯅꯁꯨ ꯉꯥꯡꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯈꯪꯗꯦ ꯉꯁꯤꯗꯤ ꯀꯞꯄꯩ ꯀꯞꯄ ꯃꯄꯨꯡ ꯐꯥꯅ ꯀꯞꯍꯟꯒꯦ, ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯝꯗꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗꯈꯩ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯁꯅꯔꯦꯝꯕꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯍꯥꯏꯌꯨ, ꯅꯪꯅ ꯀꯞꯂꯤꯗꯨ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯁꯨ ꯅꯪ ꯆꯠꯈꯤꯕ ꯌꯥꯒꯅꯤ, ꯑꯩꯅ ꯅꯪꯕꯨ ꯊꯤꯡꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ꯫ ꯁꯅꯔꯦꯝꯕꯤꯅ ꯇꯥꯃꯣ, ꯑꯩ ꯀꯩ ꯍꯥꯏꯈꯤꯒꯦ? ꯒꯥꯏꯟꯗ꯭ꯔꯤꯅ ꯏꯕꯦꯝꯃ ꯆꯠꯂꯣ, ꯅꯊꯧ ꯇꯧꯔꯣ, ꯑꯉꯥꯎꯕꯁꯤꯅ ꯍꯥꯏꯕꯕꯨ꯫ ꯀꯦꯜꯕꯤꯟ ꯁꯥꯎꯅ ꯌꯥꯔꯣꯏ꯫ ꯀꯦꯜꯕꯤꯟ ꯐꯥꯒꯤ ꯇꯧꯒꯦ ꯈꯟꯗꯨꯅ ꯏꯆꯝ ꯆꯝꯅ ꯀꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯕꯒꯤ ꯇꯁꯦꯡꯅ ꯆꯥꯅꯅ ꯑꯁꯥꯎꯕ ꯑꯣꯟꯈ꯭ꯔꯦ꯫ ꯀꯩꯅꯣ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯍꯥꯏꯗꯨꯗꯤ? ꯁꯅꯔꯦꯝꯕꯤ ꯂꯂ ꯇꯧꯅ ꯑꯉꯥꯡꯗꯣ ꯈꯔ ꯐꯕꯗꯨꯗ ꯍꯥꯏꯗꯕ꯫ ꯌꯥꯔꯦ ꯈꯪꯉꯦ, ꯏꯆꯥ ꯅꯥꯔꯦ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ꯫ ꯒꯥꯏꯟꯗ꯭ꯔꯤꯁꯨ ꯇꯁꯦꯡꯅ ꯃꯆꯥꯅ ꯑꯗꯨꯝꯅ ꯁꯥꯎꯔꯛꯀꯅꯤ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯈ꯭ꯔꯦ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯥꯎꯈ꯭ꯔꯕ ꯀꯧꯕꯅ ꯍꯟꯊꯕꯁꯨ ꯉꯝꯗꯅ ꯀꯦꯜꯕꯤꯟꯁꯨ ꯁꯥꯎꯅ ꯆꯥꯛꯐꯣꯛ ꯆꯥꯗꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤ ꯄꯥꯈꯠꯅ ꯏꯃꯥ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯑꯩ ꯉꯔꯥꯡ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯎꯕ ꯑꯗꯨꯝ ꯍꯟꯈꯤꯅꯤ꯫ ꯏꯃꯧꯁꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯁꯅꯔꯦꯝꯕꯤ ꯃꯄꯤꯗꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯧꯅ ꯅꯨꯡꯁꯤꯠ ꯅꯨꯡꯆꯥꯡꯅꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯚꯦꯃꯥ, ꯁꯅꯔꯦꯝꯕꯤ, ꯇꯥꯕ꯭ꯔꯣ? ꯏꯆꯦ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯁꯅꯔꯦꯝꯕꯤ ꯆꯥꯛꯁꯪꯗꯒꯤ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯃꯥ, ꯂꯥꯛꯑꯣ, ꯎꯗꯕ ꯀꯨꯏꯔꯦ, ꯀꯅꯥ ꯂꯥꯛꯀꯦ? ꯇꯝꯐꯥꯅ ꯚꯦꯃꯥ, ꯏꯇꯣꯝꯇꯅꯤ, ꯕꯣꯏꯅꯥꯎꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯦ꯫ ꯉꯥꯏꯈꯣ, ꯅꯨꯃꯤꯠ ꯄꯣꯝꯂꯤꯗꯨ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯒꯤ ꯇꯨꯝꯃꯨꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯦ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯐꯝꯂꯨꯁꯦ꯫ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯂꯛꯄꯗ ꯒꯥꯏꯟꯗ꯭ꯔꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯒꯥꯏꯟꯗ꯭ꯔꯤꯅ ꯇꯝꯐꯥ, ꯅꯪꯒꯤ ꯅꯆꯥ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯋꯥꯅ ꯋꯥ ꯈꯪꯂꯤꯕ, ꯊꯕꯛꯅ ꯐꯔꯤꯕ, ꯐꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯝꯕꯥ ꯂꯩꯇꯦ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯄꯤꯗꯤ ꯈꯔ ꯅꯧꯒꯜꯂꯤꯀꯣ꯫ ꯇꯝꯐꯥꯅ ꯏꯆꯦꯅ ꯄꯪꯉꯥꯏ ꯍꯥꯏꯕꯤꯔꯦ, ꯃꯄꯤꯗꯤ ꯈꯔ ꯅꯧꯕꯅꯤ꯫ ꯏꯆꯦ, ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯣꯏꯖꯔꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯍꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯏꯆꯦ ꯍꯣꯏꯅ ꯈꯨꯠ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ, ꯃꯗꯨꯗ ꯅꯅꯥꯎꯅ ꯋꯥꯔꯧꯕ ꯂꯩꯖꯔꯣꯏ꯫ ꯅꯠꯇꯦ, ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯈꯟꯒꯅꯨ꯫ ꯑꯩꯈꯣꯏ ꯏꯃꯧꯅꯤꯒ ꯈꯟꯕ ꯅꯠꯇꯦꯀꯣ꯫ ꯏꯆꯥ ꯅꯤꯉꯣꯜ ꯌꯥꯎꯖꯗꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯒ ꯀꯟꯅ ꯉꯥꯡꯕ ꯅꯠꯇꯦꯗ꯫ ꯌꯨꯝꯗꯕꯨ ꯋꯥꯒ ꯀꯟꯅ ꯉꯥꯡꯕ ꯌꯥꯎꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯧ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤ ꯇꯞꯅ ꯉꯥꯡꯕ ꯍꯩꯔꯕꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯒꯥꯏꯟꯗ꯭ꯔꯤꯅ ꯍꯩꯃꯥ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯏꯀꯥꯎ ꯀꯥꯎꯏ꯫ ꯑꯩ ꯃꯣꯏ ꯃꯄꯥ ꯀꯧꯊꯣꯛꯂꯨꯒꯦ꯫ ꯏꯕꯦꯝꯃ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ, ꯍꯣꯔꯦꯟ ꯆꯥꯛꯀ ꯆꯥꯔꯒ ꯇꯞꯅ ꯏꯟꯅ ꯍꯪꯒꯗꯕꯅꯤ꯫ ꯇꯝꯐꯥꯅ ꯌꯥꯔꯅꯤꯗ ꯏꯆꯦ, ꯇꯥꯗꯈꯣꯏ ꯏꯆꯦꯈꯣꯏ ꯃꯌꯥꯝꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯅꯅꯥꯎꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯁꯅꯔꯦꯝꯕꯤꯅ ꯏꯃꯥ, ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯒꯥꯏꯟꯗ꯭ꯔꯤꯅ ꯚꯦꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ, ꯏꯃꯥꯁꯨ ꯁꯪꯗꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯝꯐꯥꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏ ꯗꯥꯗ ꯀꯧꯊꯣꯛꯂꯨꯒꯦ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯁꯅꯔꯦꯝꯕꯤꯅ ꯃꯅꯦꯝ ꯆꯪꯈꯤꯕꯒ ꯃꯃꯥꯗ ꯏꯃꯥ, ꯌꯨꯝꯗꯗꯤ ꯀꯅꯥ ꯂꯩꯍꯧꯒꯦ? ꯕꯕꯥ ꯂꯩꯍꯧꯕ꯭ꯔꯥ? ꯅꯪ ꯕꯕꯥꯒ ꯕꯣꯏꯅꯥꯎꯒ ꯂꯩꯍꯧꯏ꯫ ꯕꯣꯏꯅꯥꯎꯗ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ꯫
yum sangorage ima bu chaluro hairi ima tatol hoi mayol khoi ine hoi di nugariba ana hi gyawdabra ana bu hairaga nani le nambido doctor da leiba kuire na badi khara faraba male malam basuyum da lei chathok chasin tawduna lei mayol ga leiri hai aishu no mata chatuna hanglubadi sangde kaide noima khangde ne imphal da ne haye chapchana di khangde ima su malam bada hanglabadi khangani hoi ma ai hayeng la karino pabung khoi ima khoi ga lake sana halga gaindri ga su tholok pa pa chana wari su kabak da hori bani sana halna ichan khana na ba yorge ne nama nu sana duk nu ngaitana sanari ba wari duba tamphana tada ai khoi gi yum thangna ba ichi ama doctor da leikiba adugi ichana hanglambani o imaushidi nu mahanglu bai duni ichan hoidi anai ka yaude dana hoi tada yaujade wari wa tai ngak sanaraga cha thakisi chakcha ki sabe ya thakai tampha du chetna ba thole e tampha na ibema phajana lei ko mi gi sida leiraga mi na yaroi da ba pam da ba tawganu issue du su nu na tawbiu ichami cha khai ba ya de ko Gayatri da mu onsin duna iche adudi na naw muk chalu khike namona soibalan ba yaur basu phu chai duna kucha na war piu Gayatri momonok duna kai gi mo war kani imong na ngasi phawba leibada asoiba aran ba amatta puthok ningai leite tamphasu nok duna hoi che adudi na naw amuk yong jakharge Yoro, cha thaki sabisu yadre. Tampha su chatkre adubu khajikti nungai taba phawri bani macha gi maithongda tarib awabagi mamiti mamai ba ma khaktane khangi. Somdana hospital chatkani kawba makhai pukri mapal da phamduna malangba mangduna leiri. Boinaw chensilakduna Taton, shida ka dino? Malang bakhang na. Ha, kaya ba na? Koi shuay di, yung chalas lo, ngosay susak sa di. Chadar suyari da, taton di. Kaya doro ki taton, chesa hoy, ima hoy yung manang to, chalaroy dro. Malang baning silagdo na. Ay di, kaori da na, chatoy ni, matam si di tingli da na, kamay daw ni. Ngasay na susatana hojikti imabu phau hale tatona kamai chatoiba malangba magi pocket gi phone du loktok tuna yenglaga kamai tone pungsidi yam thengle taton akhoi ma du masa khar kalaba ai su school chatre chesa su leite itom da lebida nuai te go malangba manaw nu pa de yengduna imabu khoi ga leitudi Lo, yum jalase, chana ori su sanase. Hai duna lambi da lakminari. Mayim da changke tawbaga tamphana. Hai ma, ibungo nang mu chatrabo, ngarang di chatkani hebadai.